Jacob, please subscribe my channel. Please see you, child. My child sleeping. Hello guys, please subscribe my channel. 41 members, 41 subscribe please. Sister India channel. $55 members. Please follow and subscribe my channel. $79. Please subscribe my channel. 79 people. 61. 68. Thank you. Thank you. Please subscribe my channel. What? Thank you.
Hi, Jagadesh. Jagadish. Hi. Hi, Jagadish. Thank you. Please subscribe. The red button. Press the red button to subscribe my channel. Aishula A. MR Blog. Jagadish, how are you? Fine, fine. Thank you. MR Blog. MR Blog se mamagi machanupa do hai na tasibo. Ibu kautokore na angido. Mama, like done. Thank you. Hi sister India, Jai Hind. Jai Hind. भारत का नौजवान ꯍꯣꯏ ꯅꯪ ꯅꯍꯥꯟ ꯀꯣꯃꯦꯟ ꯏꯔꯝꯃꯤ ꯍꯥꯏꯗꯣ ꯑꯩ ꯊꯦꯡꯅꯗꯦꯅꯦ ꯀꯔꯝ ꯃꯃꯥ ꯀꯣꯃꯦꯟ ꯏꯔꯝꯕꯗꯣ ꯑꯩ ꯊꯦꯡꯅꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ Jagadish, you from? I am from Northeast Assam. भारत प्यारा देश हमारा भारत प्यारा देश हमारा Julius Cons nungairibo Julius Cons nungairibo mitteiro nungairiye ꯊꯦꯡꯅꯗꯦ ꯍꯥꯏꯔꯣ ꯍꯣꯏꯅꯦ ꯑꯗꯨ ꯀꯣꯃꯦꯟꯗꯣ ꯀꯩꯒꯤꯅꯣ ꯊꯦꯡꯅꯗ꯭ꯔꯤꯁꯤꯕꯣ ꯑꯩ ꯈꯜꯂꯝꯃꯤꯅꯦ ꯀꯩꯒꯤꯅꯣ ꯊꯦꯡꯅꯗ꯭ꯔꯤꯁꯦ ꯍꯥꯏꯅ ꯍꯧꯖꯤꯛ ꯀꯥꯏꯗ ꯏꯟꯗꯤꯌꯥꯟ ꯁꯤꯁ ꯌꯨꯝꯗ ꯔꯤꯂꯥꯌꯟꯁ ꯀꯣꯟꯁ ꯃꯥꯅꯦ ꯃꯩꯇꯩꯅꯦ ꯍꯩꯁ ꯀꯣꯟꯁ ꯍꯥꯏꯔꯛꯄꯗ ꯀꯅꯥꯅꯣꯝꯈꯛ ꯆꯤꯡꯅꯕ ꯑꯃ ꯂꯩꯌꯦ ꯀꯅꯥꯅꯣꯝꯈꯛꯅꯤ ꯀꯣꯟꯁ ꯀꯣꯟꯁ ꯍꯥꯏꯅ ꯇꯧꯔꯝꯕꯗꯣ ꯑꯃꯨꯛꯀ ꯇꯧꯔꯛꯀꯦꯀꯣ ꯇꯧꯔꯛꯑꯣ ꯇꯧꯔꯛꯑꯗꯤ ꯑꯗꯨꯝ ꯂꯩꯔꯝꯗꯣꯏꯅꯤ ꯖꯤꯂꯤꯌꯁ ꯀꯣꯟꯁ ꯍꯥꯟꯅꯁꯨ ꯂꯥꯛꯈ꯭ꯔꯕ ꯑꯩꯒꯤ ꯂꯥꯏꯐꯇ ꯀꯅꯥꯅꯣꯝꯁꯨ ꯁꯨꯃꯥꯏꯅ ꯀꯣꯟꯁ ꯍꯥꯏꯅ ꯍꯥꯞꯄꯅꯦꯕ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯌꯥꯝꯃꯒ ꯀꯔꯤ ꯀꯥꯟꯅꯔꯤꯕ ꯈꯪꯗꯦ ꯑꯩꯈꯣꯏ ꯌꯥꯝꯃꯒ ꯑꯩꯈꯣꯏ ꯋꯥꯈꯜꯒꯁꯦ ꯍꯔꯥꯎꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯣꯟꯁꯅ ꯂꯥꯛꯇ꯭ꯔꯤꯌꯦ ꯑꯍꯥꯟꯕꯅꯦ ꯑꯍꯥꯟꯕꯅꯦꯕ ꯀꯅꯥꯅꯣꯝ ꯈꯪꯗꯦ ꯀꯩꯅꯣꯝ ꯀꯣꯟꯁ ꯍꯥꯏꯅ ꯍꯥꯞꯄꯁꯦ ꯑꯩ ꯅꯤꯡꯁꯤꯡꯉꯛꯄꯩ ꯋꯥꯅꯤ ꯍꯣꯏ ꯍꯣꯏ ꯀꯣꯟꯁ ꯂꯥꯏꯛ ꯅꯝꯐꯝꯅꯦ ꯖꯦꯠꯀꯤ ꯃꯊꯛꯂꯣꯝꯗ ꯗꯣꯠ ꯑꯍꯨꯝꯈꯛ ꯂꯩꯇ꯭ꯔꯥ ꯑꯗꯨꯒ ꯅꯝꯃꯒ ꯂꯥꯏꯛꯀꯤ ꯑꯣꯞꯁꯟ ꯂꯩꯕꯅꯦ ꯑꯝꯇꯪꯒ ꯅꯝꯕꯤꯔꯝꯃꯣ ꯀꯣꯟꯁ ꯋꯦꯜꯀꯝ ꯍꯥꯏꯔꯤꯕ ꯀꯤꯆꯟ ꯆꯠꯈ꯭ꯔꯕꯣ ꯀꯤꯆꯟ ꯀꯁꯥꯔꯗ ꯂꯥꯛꯑꯝꯃꯦ ꯆꯠꯈ꯭ꯔ ꯍꯟꯈ꯭ꯔꯕ ꯏꯪꯕꯁꯤꯁꯨ ꯏꯪꯕꯁꯦ ꯐꯩꯖꯨꯞ ꯁꯨꯞꯄ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯕꯨ ꯇꯨꯝꯕꯗꯤ ꯉꯟꯅ ꯇꯨꯝꯕ ꯌꯥꯗꯦꯗꯤ ꯌꯥꯗꯦꯍꯦ ꯀꯥꯏꯗꯣ ꯑꯣ ꯇꯨ ꯂꯥꯏꯛ ꯃꯃꯥꯁꯨ ꯉꯟꯅ ꯇꯨꯝꯗ ꯃꯥꯜꯂꯦꯀꯣ ꯅꯣꯏ ꯌꯨꯝꯗ ꯑꯃ ꯑꯃ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯗꯨꯝ ꯊꯦꯡꯕꯅꯤ ꯈꯪꯕ꯭ꯔꯥ ꯉꯟꯅ ꯆꯥꯛ ꯂꯣꯏꯔꯁꯨ ꯆꯥꯎ ꯌꯥꯗꯕꯅꯤ ꯉꯥꯡꯉꯤꯅꯦ ꯃꯣꯏ ꯆꯥꯅꯕ ꯍꯥꯏꯅ ꯉꯥꯏꯕ ꯍꯣꯠꯅꯕꯗ ꯑꯗꯨꯝ ꯌꯧꯈꯤꯕ ꯆꯥꯛ ꯆꯥꯕꯤꯔꯕꯣ ꯆꯥꯔꯦ ꯆꯥꯛ ꯆꯥꯅ ꯂꯣꯏꯔꯦ
ꯑꯗꯨ ꯁꯨꯝ ꯍꯤꯞꯊꯕꯗ ꯊꯕꯛ ꯂꯣꯏꯔꯦ ꯀꯣꯟꯗꯤ ꯐꯦꯡꯗ꯭ꯔꯦꯗ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯐꯦꯡꯉꯒꯦ꯫ ꯍꯌꯦꯡ ꯑꯉꯟꯕꯗ ꯃꯣꯏꯒꯤ ꯇꯨꯏꯁꯟ ꯁ꯭ꯀꯨꯜ ꯂꯩꯇꯦ ꯍꯥꯏꯌꯦ꯫ ꯑꯗꯨꯗꯤ ꯁꯇꯔꯗꯦꯅꯤꯅ ꯈꯔꯁꯨ ꯇꯤꯐꯤꯟ ꯅꯨꯡꯐꯤꯟ ꯑꯃ ꯑꯃ ꯇꯧꯗꯁꯨ ꯌꯥꯏꯅ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯇꯤꯐꯤꯟ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏꯑꯕ꯫ ꯀꯣꯟꯁ ꯀꯗꯥꯏ ꯀꯔꯤ ꯂꯝꯒꯤꯅꯣ ꯃꯅꯤꯄꯨꯔꯒꯤꯔ? ꯑꯩ ꯅꯤꯡꯁꯤꯡꯉꯛ ꯀꯅꯥꯅꯣꯕ ꯀꯣꯟꯁ ꯍꯥꯏꯅ ꯍꯥꯞꯄ? ꯀꯣꯟꯁ ꯍꯥꯏꯁꯦ ꯀꯔꯤ ꯍꯥꯏꯅꯣ ꯀꯣꯟꯊꯧꯖꯝ ꯍꯥꯏꯔꯣ ꯈꯪꯗꯦ꯫ ꯅꯨꯄꯤꯒꯤ ꯊꯕꯛ ꯂꯣꯏꯕ ꯅꯥꯏꯗꯦꯀꯣ ꯁꯤꯁꯦ ꯂꯣꯏ ꯅꯥꯏꯗꯦ ꯍꯧꯖꯤꯛꯁꯦ ꯍꯧꯒꯠ ꯇꯧꯔꯗꯤꯅꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯐꯥꯎ ꯇꯧ ꯌꯥꯅꯤꯕꯣ꯫ ꯀꯣꯟ ꯐꯦꯡꯉꯕ ꯇꯩꯊꯣꯛꯑꯕ ꯅꯥꯟꯊꯣꯛꯑꯕ ꯈꯣꯠꯇꯣꯛꯑꯕ ꯁꯨꯡꯂꯣꯏ ꯍꯦꯛ ꯂꯣꯏ ꯅꯥꯏꯗꯦ ꯍꯥꯏꯁꯤꯅꯤ꯫ ꯑꯦꯜꯕꯤ ꯈꯔ ꯌꯨꯇꯨꯞ ꯈꯔ ꯇꯧꯔꯤꯁꯤꯒ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯚꯥꯞꯁꯦ ꯗꯥꯏꯚꯔꯠ ꯇꯧꯊꯣꯛꯄ ꯍꯥꯏꯇꯥꯔꯦ꯫ ꯀꯣꯟꯁ ꯆꯦꯅꯦꯜ ꯂꯩꯕ꯭ꯔꯣ ꯍꯥꯏꯔꯤꯌꯦ꯫ ꯀꯣꯟꯁꯝ ꯑꯣ ꯀꯣꯟꯁꯝ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯀꯣꯟꯁꯝ ꯑꯦꯁꯁꯦ ꯀꯣꯟꯁꯝ ꯍꯥꯏꯕꯅꯤ ꯑꯩꯅ ꯀꯣꯟꯁ ꯍꯥꯏꯅ ꯑꯣꯟꯊꯣꯛꯄ ꯍꯣꯏ ꯍꯣꯏ ꯍꯣꯏ꯫ ꯀꯣꯟꯁ ꯀꯩꯅꯣꯁꯦ ꯆꯦꯟꯅꯦꯜꯗꯤ ꯅꯠꯇꯦꯀꯣ ꯆꯦꯟꯅꯦꯜ ꯄꯥꯏꯕꯗꯤ ꯅꯠꯇꯦꯀꯣ꯫ ꯑꯩꯈꯣꯏ ꯌꯨꯇꯨꯞ ꯆꯦꯟꯅꯦꯜ ꯄꯥꯏꯕꯁꯤꯅ ꯑꯁꯤꯅ ꯄꯩꯁꯥ ꯐꯪꯗꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯑꯗꯥ ꯄꯨꯔꯅꯤ ꯀꯥꯏꯅ ꯇꯧꯕꯁꯤ ꯅꯠꯆꯦ ꯈꯜꯂꯨꯗꯦꯗ ꯌꯥꯝꯅ ꯚꯥꯞꯇꯕꯨꯗꯤ ꯁꯨꯝ ꯈꯜꯂꯒꯁꯨꯅꯦ ꯑꯗꯨꯅ ꯇꯧꯅꯤ ꯀꯥꯏꯅ ꯈꯟꯕ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯃ ꯒꯦꯝ ꯑꯃꯒ ꯇꯧꯕꯒꯤ ꯁꯥꯟꯅꯕꯩ ꯇꯥꯏꯞꯇꯒ ꯀꯩꯀꯩ ꯁꯕꯁꯀ꯭ꯔꯥꯏꯞ ꯃꯁꯤꯡꯒ ꯍꯦꯟꯒꯠꯂꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯑꯗꯩ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯀꯨꯞꯅꯣꯝ ꯅꯣꯝꯃꯒ ꯑꯋꯥ ꯄꯣꯊꯥꯕꯒꯤ ꯈꯤꯇꯪ ꯂꯪꯂꯥ ꯂꯪꯖꯤꯟ ꯀ꯭ꯂꯨ ꯑꯣꯏꯕꯗꯣ ꯑꯗꯨ ꯈꯜꯂꯒ ꯁꯨꯝ ꯇꯧꯕꯅꯤ꯫ ꯑꯗꯣ ꯍꯣꯏ ꯍꯣꯏ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯕꯒꯤꯗꯃꯛ ꯑꯗꯨꯅꯤ ꯋꯥꯈꯜꯒꯤ ꯁꯤꯅꯕꯨ ꯑꯩꯈꯣꯏꯅ ꯀꯩꯗꯧꯉꯩꯗ ꯑꯃꯨꯛ ꯄꯩꯁꯥꯒ ꯐꯪꯉꯛꯈꯤꯅꯤ ꯀꯥꯏꯗꯤ ꯊꯣꯏꯗꯣꯛꯅꯕꯨ ꯈꯟꯕꯨ ꯈꯜꯂꯨꯗ꯭ꯔꯦ ꯑꯗꯨꯅꯤ꯫ ꯀꯣꯟꯁꯅ ꯍꯥꯏꯕ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯑꯗꯨꯝ ꯂꯥꯏꯛ ꯊꯥꯕꯤꯔꯛꯑꯣ ꯍꯣꯏ ꯍꯣꯏ ꯀꯣꯟꯁ ꯁꯨꯝ ꯍꯦꯛ ꯍꯦꯛ ꯊꯥꯔꯛꯑꯣ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯨꯝꯃꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯁꯨꯝ ꯊꯥꯕ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯩ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯎꯔꯛꯑꯒ ꯑꯩꯉꯣꯟꯗ ꯋꯥꯈꯜꯗ ꯁꯨꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯉꯔꯥꯡꯗꯤ ꯀꯗꯥꯏꯗꯩꯅꯣ ꯀꯨꯀꯤ ꯈꯔ ꯌꯥꯎꯁꯜꯂꯛꯇꯅ ꯁꯥꯊꯤꯅ ꯇꯥꯕ ꯌꯥꯗꯕ ꯂꯣꯟꯒ ꯃꯣꯏꯅ ꯍꯥꯞꯆꯤꯜꯂꯛꯑꯦꯕ ꯌꯥꯝ ꯁꯥꯊꯤꯅ ꯂꯣꯟ ꯑꯊꯤꯕ ꯌꯥꯝ ꯁꯤꯖꯤꯟꯅꯔꯛꯑꯦ꯫ ꯉꯁꯤꯗꯤ ꯌꯦꯡꯒꯦ ꯌꯥꯎꯔꯨꯖꯥꯎꯔꯗꯤ ꯇꯧꯔꯒꯦ ꯂꯩꯔꯕꯅꯦ ꯑꯩꯁꯨ ꯇꯧꯊꯒꯦꯕ ꯃꯣꯏꯅ ꯃꯩꯇꯩ ꯃꯤ ꯀꯥꯏ ꯃꯆꯤꯟ ꯊꯤꯔꯒ ꯍꯥꯏꯕ ꯑꯕꯣ ꯀꯨꯀꯤ ꯍꯥꯏꯔꯣ ꯁꯤꯁꯇꯔ ꯍꯣꯏ ꯍꯣꯏ ꯉꯔꯥꯡ ꯀꯨꯀꯤ ꯈꯔ ꯂꯥꯛꯑꯝꯕ ꯆꯤꯟꯒ ꯊꯤꯈ꯭ꯔꯖꯥꯠꯅꯤ ꯅꯪ ꯃꯩꯇꯩ ꯆꯐꯨ ꯀꯥꯏꯅ ꯍꯦꯛꯇ ꯏꯔꯩ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯃꯩꯇꯩꯔꯣꯟ ꯉꯥꯡꯕꯁꯦ ꯇꯥꯔꯒ ꯃꯣꯏ ꯈꯔ ꯈꯔꯗꯤ ꯈꯪꯉꯝꯒꯅꯤꯗꯅ ꯀꯨꯀꯤꯁꯦ ꯀꯅꯥꯅ ꯄꯣꯛꯑꯝꯃꯤ ꯖꯥꯠꯅꯣ ꯌꯥꯝ ꯐꯠꯇꯦ ꯑꯗꯨꯅꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕ ꯃꯣꯏ ꯃꯩꯇꯩꯂꯣꯟꯕꯨ ꯇꯥꯔꯕ ꯃꯣꯏ ꯃꯩꯇꯩꯅꯤ ꯀꯥꯏꯅ ꯈꯪꯉꯒꯅꯦ ꯍꯦꯛꯇ ꯐꯠꯇꯕ ꯂꯣꯟ ꯑꯃ ꯏꯁꯜꯂꯛꯑꯦꯕ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯃꯣꯏꯁꯦ ꯑꯁꯦꯡꯕ ꯃꯆꯥ ꯀꯩꯅꯣꯗꯤ ꯅꯠꯇ꯭ꯔꯦꯕ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯎꯁꯣꯏ ꯋꯥꯗ ꯄꯥꯝꯕꯤꯗ ꯍꯧꯔꯛꯄ ꯎꯁꯣꯏ ꯅꯠꯇꯕꯤꯗ ꯅꯥꯀꯜ ꯂꯩꯀꯥ ꯐꯩꯔꯦꯡ ꯅꯪꯅ ꯆꯣꯡꯊꯣꯛꯄ
ꯁꯣꯏꯅꯥꯏꯕ ꯈꯔ ꯌꯥꯎꯕꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯅꯦꯕ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯕ ꯖꯨꯂꯤꯌꯁ ꯀꯣꯟꯁ ꯑꯗꯣ ꯁꯤꯒꯤ ꯃꯤꯁ ꯑꯦꯝ ꯑꯥꯔ ꯕ꯭ꯂꯣꯛꯁ ꯍꯥꯏꯁꯦ ꯑꯁꯤꯒꯤ ꯆꯦꯟꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕ ꯌꯥꯅꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯕ꯭ꯂꯨ ꯃꯆꯨ ꯑꯣꯏꯍꯜꯂꯤꯁꯦ ꯍꯥꯏꯗꯤ ꯑꯦꯅꯤ ꯆꯦꯟꯅꯦꯜ ꯑꯃꯗ ꯇꯥꯆ ꯇꯧ ꯌꯦꯡꯉꯒ ꯑꯗꯩ ꯒꯣ ꯇꯨ ꯆꯦꯟꯅꯦꯜ ꯍꯥꯏꯅ ꯂꯩꯒꯅꯤ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯑꯣꯞꯁꯟ ꯂꯩꯒꯅꯤ ꯚꯤꯗꯤꯑꯣ ꯁꯣꯔꯠ ꯑꯗꯩ ꯂꯥꯏꯚ ꯁꯨꯃꯥꯏꯅ ꯂꯩꯕꯗꯨꯗ ꯚꯤꯗꯤꯑꯣꯗ ꯅꯝꯃꯒ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕ ꯌꯥꯕꯅꯤ ꯑꯗꯣ ꯃꯛꯅꯤ ꯑꯗꯨꯒꯨꯝꯕꯅꯦ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒ ꯂꯤꯊꯣꯔꯛꯄ ꯎꯁꯣꯏꯗꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯅꯠꯇꯦ ꯃꯥꯅ ꯇꯧꯅꯔꯤꯕ ꯂꯥꯟ ꯑꯗꯨ ꯑꯗꯥꯗ ꯇꯧꯅꯔꯤ ꯁꯤꯅꯔꯤ ꯅꯥꯅꯔꯤ ꯃꯥꯒꯤꯁꯨ ꯃꯥꯡꯕꯅꯤ ꯃꯥꯒꯤ ꯑꯣꯄꯣꯖꯤꯁꯟꯗ ꯂꯩꯔꯤꯕꯒꯤꯁꯨ ꯑꯃꯥꯡꯕ ꯑꯦꯜꯕꯤ ꯊꯥꯔꯤꯕ ꯈꯔꯁꯤ ꯆꯪꯉꯛꯑꯒ ꯃꯩꯇꯩꯂꯣꯟ ꯉꯥꯡꯕ ꯇꯥꯔꯒ ꯍꯦꯛꯇ ꯃꯣꯏꯅꯅꯦ ꯃꯤꯇꯩ ꯃꯤ ꯆꯛꯊꯨ ꯑꯗꯩ ꯍꯨꯏꯊꯨ ꯀꯥꯏ ꯁꯨꯃꯥꯏꯅ ꯇꯧꯔ ꯏꯔꯛꯏ ꯈꯪꯕ꯭ꯔꯥ ꯍꯦꯛꯇ ꯆꯩ ꯆꯥꯗꯅ ꯇꯧꯔꯤꯅꯤ ꯀꯨꯀꯤꯁꯨꯡ ꯅꯨꯡ ꯅꯨꯡꯁꯤꯗꯦ ꯀꯨꯀꯤ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦ ꯑꯗꯨꯅꯤ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦ ꯍꯥꯏꯁꯤꯅꯤ ꯃꯣꯏ ꯍꯧꯖꯤꯛ ꯀꯗꯥꯏꯗꯅꯣ ꯃꯣꯏꯒꯤ ꯑꯦꯅꯤ ꯀꯔꯝꯕ ꯂꯝꯗꯅꯣ ꯃꯣꯏꯅ ꯁꯥꯟꯇꯤꯗ ꯍꯤꯡꯕ ꯉꯝꯒꯗꯣꯏꯁꯦ ꯆꯥꯛꯏ ꯑꯣꯏꯔꯝꯅꯤ ꯑꯩꯈꯣꯏ ꯂꯣꯟꯁꯦ ꯑꯃꯨꯛ ꯆꯥꯛꯏꯅꯦ ꯂꯣꯟ ꯃꯆꯦꯠ ꯑꯃ ꯈꯪꯉꯦ ꯀꯥꯏꯅ ꯇꯧꯔꯒ ꯃꯁꯥꯒꯤ ꯂꯣꯟ ꯏꯁꯀ꯭ꯔꯤꯞ ꯃꯌꯦꯛ ꯂꯩꯖꯗꯕ ꯃꯣꯏꯅ ꯑꯗꯩ ꯏꯪꯂꯤꯁꯀ ꯈꯔ ꯏꯪꯂꯤꯁ ꯃꯤꯗꯤꯌꯝꯒ ꯈꯔ ꯇꯝꯃꯝꯕꯗꯩꯗꯤ ꯏꯔꯛꯑꯅꯦꯕ ꯉꯥꯡꯉꯣꯏꯖꯒꯦ ꯅꯣꯏ ꯏꯪꯂꯤꯁꯇꯣ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯉꯥꯡꯕꯗ ꯃꯥ ꯅꯣꯛꯅꯔꯒꯦ ꯀꯥꯏꯅ ꯉꯥꯏꯕꯗꯣ ꯏꯪꯂꯤꯁꯄꯨ ꯀꯅꯥꯅ ꯁꯣꯏꯔꯣꯏꯗꯒꯦ ꯁꯣꯏꯁꯅꯨ ꯏꯪꯂꯤꯁꯇꯣ ꯑꯩꯈꯣꯏꯒꯤ ꯏꯔꯣꯟ ꯅꯠꯇꯦ ꯈꯔ ꯉꯥꯡꯕ ꯍꯩꯁꯨ ꯕꯦꯁꯅꯤ ꯑꯗꯨꯒ ꯃꯣꯏꯅ ꯑꯍꯩ ꯁꯥꯗꯅꯒ ꯀꯣꯟꯁ ꯃꯅꯤꯄꯨꯔ ꯀꯔꯤ ꯂꯝꯒꯤꯅꯣ ꯀꯣꯟꯁꯝ ꯖꯨꯂꯤꯌꯁ ꯀꯣꯟꯁꯝ ꯑꯋꯥꯏꯕ ꯂꯣꯟ ꯂꯣꯜꯂꯒ ꯃꯣꯏꯅ ꯑꯗꯨꯅꯤ ꯃꯤꯖꯣꯒꯤ ꯈꯔ ꯑꯃꯨꯛ ꯂꯧꯁꯟ ꯑꯗꯩꯗꯤ ꯀꯩ ꯀꯩꯅꯣ ꯈꯔꯒꯤ ꯍꯦꯛ ꯂꯧꯁꯟ ꯑꯁ ꯑꯊꯨꯝ ꯍꯥꯏꯁꯦ ꯑꯊꯨꯝꯕ ꯍꯥꯏꯁꯦ ꯑꯊꯨꯝ ꯍꯥꯏꯕ ꯀꯨꯀꯤ ꯂꯣꯟꯗꯒꯤ ꯂꯧꯔꯒ ꯃꯩꯇꯩꯅ ꯁꯤꯖꯤꯟꯅꯕꯅꯤꯒ ꯍꯥꯏꯈꯤꯗꯅ ꯑꯗꯩꯗꯤ ꯏꯔꯤꯜ ꯇꯨꯔꯦꯜ ꯍꯥꯏꯕ ꯂꯣꯟꯁꯦ ꯇꯨꯏ ꯔꯦꯜ ꯍꯥꯏꯕ ꯀꯨꯀꯤ ꯂꯣꯟꯗꯒꯤ ꯃꯩꯇꯩꯅ ꯇꯨꯔꯦꯜ ꯍꯥꯏꯈꯤꯕꯅꯤꯒ ꯍꯥꯏꯒꯅ ꯊꯣꯔꯥꯏ ꯃꯆꯥ ꯑꯗꯨꯒꯨꯝꯕ ꯃꯃꯩ ꯃꯀꯣꯛ ꯁꯝꯅꯗꯕ ꯑꯗꯨꯒꯨꯝꯕ ꯂꯣꯜ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯌꯨꯔꯦꯝꯕꯝꯗꯩꯅꯤ ꯌꯨꯔꯦꯝꯕꯝꯗꯩ ꯁꯤꯁꯇꯔ ꯑꯩꯉꯣꯟꯗꯁꯨ ꯕ꯭ꯂꯨ ꯄꯤꯔꯕꯅꯦ ꯀꯣꯜꯀꯇꯥꯗ ꯀꯔꯤ ꯊꯕꯛ ꯇꯧꯔꯒ ꯂꯩꯔꯤꯕꯅꯣ ꯀꯣꯟꯁꯝ ꯃꯆꯨ ꯌꯥꯎꯔꯒꯅ ꯑꯗꯨꯅꯤꯁꯨ ꯃꯆꯨ ꯌꯥꯎꯔꯒ ꯅꯨꯡꯉꯥꯏꯕꯅꯦ ꯏꯉꯥꯎ ꯉꯥꯎꯕ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩꯗꯤ ꯃꯆꯨ ꯄꯤꯈꯤꯕ ꯃꯤꯁꯤꯡꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄꯤꯗꯦ ꯃꯃꯥ ꯅꯪꯁꯨ ꯂꯥꯏꯞ ꯊꯥꯔꯧꯗꯅ ꯅꯆꯥꯅꯨꯄꯥꯒꯤ ꯚꯤꯗꯤꯑꯣ ꯅꯆꯥꯅꯨꯄꯥꯅ ꯑꯗꯨꯝ ꯁꯦꯝꯃꯤꯔꯥ ꯁꯤꯁꯇꯔ ꯍꯜꯂꯛꯂꯕꯣ ꯍꯜꯂꯛꯑꯦ ꯌꯨꯝꯗ ꯍꯜꯂꯛꯑꯦ
ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯉꯔꯥꯡ꯫ ꯅꯆꯥꯅꯨꯄꯥꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯔꯥ? ꯍꯣꯏ ꯀꯣꯟꯅ ꯊꯥꯔꯛꯀꯦ꯫ ꯑꯩꯁꯨ ꯍꯥꯟꯅ ꯑꯣꯟꯊꯣꯛꯅ ꯀꯤꯔꯝꯃꯤ ꯏꯀꯥꯏꯔꯝꯃꯤ ꯑꯦꯜ ꯕꯤ ꯊꯥꯕ ꯀꯥꯏꯁꯦ꯫ ꯇꯨꯝꯅꯤꯡꯉꯝꯃꯅꯤ ꯀꯣꯟꯁꯝꯁꯨ ꯇꯨꯝꯅꯤꯡꯉꯝꯃꯅꯤꯗ꯫ ꯏꯆꯥ ꯅꯨꯄꯥꯅ ꯁꯦꯝꯃꯤꯅꯤ꯫ ꯀꯩꯅꯣ ꯑꯩꯅ ꯀꯣꯃꯦꯟ ꯊꯦꯡꯅꯗꯕꯗꯣ? ꯊꯦꯡꯅꯗ꯭ꯔꯃꯤꯅ ꯑꯩ ꯀꯃꯥꯏꯅ ꯀꯗꯣꯝꯗꯅꯣ ꯊꯤꯗꯣꯏꯁꯦ ꯈꯪꯗ꯭ꯔꯦ꯫ ꯑꯩ ꯏꯆꯥ ꯅꯨꯄꯥꯒꯁꯦ ꯀꯔꯝꯕ ꯖꯨꯛꯇ ꯆꯥꯎꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯀꯣꯛꯀ ꯉꯥꯎꯋꯦ꯫ ꯑꯩꯒꯤ ꯅꯥꯛ ꯇꯨꯝꯃꯝꯕꯗꯒꯤ ꯍꯧꯒꯠꯂ ꯆꯦꯟꯈ꯭ꯔ ꯃꯆꯦ ꯃꯅꯥꯛꯇ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯦ꯫ ꯂꯥꯏꯔꯤꯛ ꯇꯝꯅ ꯇꯧꯔꯤꯅꯦ ꯁꯨꯝ ꯇꯧꯕꯅꯤ ꯑꯉꯥꯡꯁꯤꯡꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯌꯥꯔꯒꯗꯤ ꯁꯨꯝ ꯃꯥꯏ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯕ꯭ꯂꯣꯛ ꯁꯦꯝꯕ ꯌꯥꯏ ꯇꯧꯕ ꯌꯥꯏ꯫ ꯑꯗꯨꯒ ꯃꯇꯝ ꯃꯥꯡꯒꯗꯕ ꯑꯣꯏꯔꯕꯨꯗꯤ ꯑꯃ ꯌꯥꯝꯅ ꯇꯧꯗ꯭ꯔꯒꯁꯨ ꯍꯣꯏ ꯔꯦꯀꯣꯔꯠ ꯑꯣꯏꯅ ꯊꯝꯕꯁꯨ ꯐꯩ꯫ ꯀꯣꯟꯅ ꯐꯖꯅ ꯇꯥꯏꯝ ꯄꯤꯊꯔꯒ ꯇꯧꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧꯁꯅꯨꯗ꯫ ꯁꯤꯁꯨ ꯋꯥꯈꯜꯒꯤ ꯗꯥꯏꯚꯥꯔꯠ ꯑꯣꯏꯕ ꯋꯥꯈꯜꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃꯅꯦꯕ꯫ ꯑꯗꯨꯝ ꯆꯥꯎꯔꯛꯀꯅꯤꯗ ꯍꯥꯏꯁꯤꯅꯤ꯫ ꯍꯥꯏꯅ ꯀꯥꯟꯅꯗꯦ ꯍꯥꯏꯁꯤꯅꯤ꯫ ꯍꯣꯏ ꯍꯣꯏ꯫ ꯀꯩꯅꯣꯅꯦ ꯃꯃꯥꯁꯨ ꯊꯦꯡꯅ ꯇꯨꯝ ꯃꯥꯜꯂꯦꯀꯣ꯫ ꯑꯩꯁꯨ ꯇꯨꯝꯗꯤ ꯇꯨꯝꯈꯤꯔꯣꯏꯕ ꯑꯗꯨꯏꯁꯨꯅꯦ ꯍꯀꯥꯝꯒꯁꯦ ꯁꯨꯝ ꯈꯌꯥꯒꯁꯦ ꯀꯥꯊꯣꯛ ꯀꯥꯊꯣꯛ ꯈꯟꯕꯗ ꯆꯀ꯭ꯔꯤꯒꯤ ꯑꯦꯄ꯭ꯂꯥꯏ ꯀꯩꯀꯥ ꯇꯧꯍꯜꯂꯣ ꯈꯪꯕ꯭ꯔꯥ꯫ ꯃꯇꯝ ꯆꯥꯕ ꯆꯥꯛꯀ꯭ꯔꯤ ꯑꯃ ꯐꯪꯍꯧꯔꯗꯤ ꯁꯨꯝ ꯂꯥꯏꯔꯤꯛ ꯇꯝꯊꯔꯒ ꯃꯇꯝꯁꯦ ꯁꯥꯡꯅ ꯃꯥꯡꯉꯦꯕ꯫ ꯆꯀ꯭ꯔꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯍꯜꯂꯣ꯫ ꯂꯥꯏꯔꯤꯛ ꯂꯣꯏꯅ ꯄꯥꯅꯔꯤ ꯍꯧꯖꯤꯛꯂꯣ? ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯄꯥꯗꯦ꯫ ꯄꯔꯤꯈꯥ ꯃꯆꯥ ꯑꯃꯗꯤ ꯂꯣꯏꯈ꯭ꯔꯦ꯫ ꯐꯥꯏꯅꯦꯜꯅꯤ ꯋꯥꯠꯂꯤꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ 12ꯇꯩ ꯍꯧꯗꯣꯏꯅꯤ꯫ ꯕꯤꯃꯣꯜꯆꯟꯁꯦ ꯀꯩꯅꯣꯔꯣ ꯕꯤꯃꯣꯜ ꯊꯣꯛꯆꯣꯝꯗꯣ ꯅꯠꯇ꯭ꯔꯕ? ꯕꯤꯃꯣꯜꯆꯥꯟ ꯍꯣꯏ ꯍꯣꯏ ꯇꯧꯏ ꯄꯥꯔꯤ ꯁꯠ ꯂꯥꯎꯅ ꯆꯥꯛꯀ꯭ꯔꯤꯒ ꯑꯦꯄ꯭ꯂꯥꯏ ꯇꯧꯁꯜꯂꯣ ꯃꯥꯅꯤ꯫ ꯊꯣꯛꯆꯣꯝ ꯀꯃꯥꯏꯅ ꯑꯣꯟꯊꯣꯛꯈꯤꯅꯣꯕ? ꯍꯟꯗꯛꯇꯤ ꯂꯥꯛꯄꯁꯨ ꯎꯗꯦꯅꯦ ꯅꯣꯡ ꯅꯤꯅꯤ ꯍꯨꯝꯅꯤꯁꯦ꯫ ꯑꯩꯒꯤ ꯂꯥꯏꯞꯇꯒꯁꯨ ꯊꯣꯛꯄ ꯎꯗꯦ꯫ ꯈꯥ ꯃꯊꯛꯀꯤ ꯆꯤꯡꯗꯥꯔꯦ꯫ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯦꯛꯖꯥꯝꯅꯤ ꯕꯤ.ꯀꯣꯝꯒꯤ꯫ ꯀꯔꯝꯕ ꯊꯥꯗꯅꯣ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗꯔꯣ? ꯃꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤꯁꯨ ꯀꯣꯛꯀ ꯁꯥꯕ ꯄꯣꯠ ꯑꯃꯅꯤ ꯍꯦꯛꯇ꯫ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯅꯣ? ꯌꯦꯔꯨꯝ ꯊꯣꯡꯉꯦ꯫ ꯑꯗꯩꯗꯤ ꯉꯥꯁꯨ ꯑꯃꯨꯛ ꯈꯤꯇꯪ ꯊꯣꯡꯉꯤ ꯑꯗꯨꯒ ꯁꯣꯏꯕꯨꯝ ꯏꯔꯣꯜꯂꯤ꯫
ꯀꯔꯤꯕ ꯍꯦꯛ ꯇꯧꯔꯤ ꯌꯨꯝ ꯌꯧꯔꯕꯣ? ꯑꯩ ꯌꯨꯝ ꯌꯧꯔꯦ꯫ ꯕꯥꯔꯣ ꯇꯥꯔꯝꯗꯥꯏꯁꯦ ꯑꯩꯈꯣꯏ ꯂꯥꯏꯚ ꯊꯥꯏꯁꯦ ꯅꯣꯛꯅꯤꯡꯗ꯭ꯔꯥ? ꯍꯥꯟꯅꯗꯤ ꯁꯤꯒꯁꯦ ꯍꯩꯔꯝꯄꯣꯟꯇꯦ ꯑꯩꯁꯦ꯫ ꯊꯔꯣꯏꯅꯕꯤ ꯊꯥꯕꯜꯂꯩ ꯂꯩꯃꯥꯏ ꯊꯛꯇ ꯃꯕꯣꯛ ꯁꯤꯁꯇꯔ ꯃꯊꯦꯜ ꯇꯧꯕꯗꯁꯨ ꯋꯥꯔꯦꯗ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯩꯀꯩ ꯇꯧꯅꯤꯡꯉꯛꯇ꯭ꯔꯦ ꯍꯥꯏꯁꯤꯅꯤ꯫ ꯍꯥꯟꯅꯗꯤ ꯄꯪꯇꯧꯗ ꯇꯧꯅꯤꯡꯉꯝꯃꯤ ꯍꯧꯖꯤꯛꯇꯤ ꯁꯝꯅ ꯂꯣꯏꯁꯟꯅꯤꯡꯕ ꯑꯃ ꯏꯇꯧ ꯇꯧꯁꯤꯜꯂꯛꯏꯌꯦ꯫ ꯏꯕꯨꯡꯉꯣ ꯀꯗꯥꯏ ꯂꯩꯒꯦ ꯅꯪ? ꯀꯗꯥꯏꯗ ꯂꯩꯒꯦ? ꯃꯅꯤꯄꯨꯔꯗ ꯂꯩꯇ꯭ꯔꯕ? ꯏꯪꯕꯁꯤꯁꯨ ꯅꯨꯡꯉꯥꯏ ꯑꯃꯅꯤꯍꯦ꯫ ꯑꯩꯗꯤ ꯏꯪꯊꯝꯊꯥꯗꯅꯕꯨ ꯍꯦꯟꯅ ꯇꯨꯝꯕ ꯈꯣꯠꯄ ꯅꯨꯡꯉꯥꯏ ꯑꯗꯨꯅꯤ꯫ ꯂꯥꯏꯔꯤꯛ ꯇꯧꯐꯝꯒ ꯂꯩꯇꯦꯅꯦ ꯂꯩꯇꯤꯌꯦ ꯅꯨꯡꯗꯥꯡ ꯑꯣꯏꯔꯒ ꯂꯥꯏꯔꯤꯛ ꯄꯥꯅꯕꯁꯤꯗ ꯁꯤꯁꯇꯔ ꯂꯥꯏꯔꯤꯛ ꯇꯧꯐꯝꯒ ꯂꯩꯇꯦ꯫ ꯂꯦꯍ ꯂꯗꯥꯛ ꯈꯪꯕ꯭ꯔꯣ? ꯈꯪꯗꯦ ꯀꯥꯏꯗꯅꯣ ꯁꯤꯕꯣ? ꯏꯟꯗꯤꯌꯥꯗꯔꯣ ꯀꯗꯥꯏꯗꯅꯣ ꯁꯤꯕꯣ? ꯂꯦꯍ ꯂꯗꯥꯛ ꯍꯥꯏꯁꯦ꯫ ꯂꯥꯏꯔꯤꯛ ꯇꯧꯐꯝ ꯂꯩꯇꯦ ꯍꯥꯏꯁꯤꯅꯤ꯫ ꯑꯗꯨꯅꯤ ꯆꯤꯛꯅꯒ ꯐꯝꯐꯝ ꯖꯒꯥ ꯂꯩꯇꯕꯅꯤ꯫ ꯅꯆꯥꯅꯨꯄꯤꯒ ꯌꯥꯎꯗꯦꯀꯣ ꯅꯪꯒꯤ? ꯖꯃꯨ ꯀꯥꯁꯃꯤꯔꯗꯒꯤ ꯇꯣꯈꯥꯏ ꯇꯥꯈꯤꯕ ꯂꯝꯅꯤ꯫ ꯂꯗꯥꯛ ꯍꯥꯏꯅ ꯂꯗꯥꯛ ꯍꯥꯏꯅ ꯑꯃ ꯂꯩꯕꯗꯣ ꯆꯨꯝꯃꯤ ꯆꯨꯝꯃꯤ꯫ ꯂꯦꯍ ꯂꯗꯥꯛ ꯍꯥꯏꯅ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯇꯥꯈ꯭ꯔꯦ ꯇꯥꯈ꯭ꯔꯦ꯫ ꯀꯩ ꯇꯧꯔꯤꯒꯦ ꯕꯤꯃꯂꯥꯗꯨꯕꯨ ꯁꯤꯐꯥꯏ ꯑꯣꯏꯔꯤꯔꯣ? ꯑꯩ ꯐꯤꯜ ꯑꯣꯏꯔꯁꯨ ꯊꯕꯛꯀꯜ ꯑꯉꯥꯡꯁꯤꯡꯒꯤ ꯁꯄꯣꯔꯠ ꯁꯤꯝ ꯀꯣꯂꯦꯖ ꯀꯣꯆꯤꯡ ꯑꯣꯐꯤꯁ ꯑꯉꯥꯡꯁꯤꯡꯒꯤ ꯁ꯭ꯄꯣꯔꯠ ꯖꯤꯝ ꯀꯣꯂꯦꯖ ꯀꯣꯆꯤꯡ
ꯑꯣꯐꯤꯁ ꯑꯩ ꯊꯕꯛ ꯌꯥꯝꯅ ꯀꯜꯂꯤ ꯁꯤꯁꯇꯔ ꯑꯣ 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 ꯃꯣꯏ ꯖꯤꯝꯗꯁꯨ ꯆꯠꯄ꯭ꯔꯥ ꯑꯗꯨꯗꯤ ꯖꯤꯝꯗꯒꯤ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯃꯄꯥꯟ ꯆꯠꯁꯜꯂꯛꯑꯗꯤ ꯃꯣꯏ ꯑꯅꯤ ꯑꯍꯨꯝꯗꯣ ꯆꯥꯗꯅ ꯊꯛꯇꯅ ꯆꯠ ꯌꯥꯕ꯭ꯔꯣ ꯃꯣꯏꯒꯤ ꯄꯤꯖ ꯄꯤꯊꯛ ꯃꯣꯏꯒꯤ ꯃꯐꯤ ꯃꯔꯣꯟ ꯄꯤꯕꯤꯕ ꯈꯣꯠꯄꯤꯕ ꯑꯁꯤ ꯆꯥꯎꯔꯕ ꯊꯕꯛ ꯑꯃꯅꯤꯀꯣ ꯑꯗꯨꯒ ꯂꯩꯍꯧꯔꯤꯕꯗꯨꯒꯤꯗꯤ ꯃꯃꯜꯗꯤ ꯂꯩ ꯄꯣꯟꯇꯦꯕ ꯅꯤꯉꯣꯜ ꯁꯤꯄꯥꯏ ꯑꯣꯏꯔꯤꯌꯦ ꯑꯣ ꯍꯣ ꯁꯛ ꯑꯣ ꯑꯍꯤꯡꯁꯤꯒ ꯁꯛ ꯎꯗꯅ ꯀꯩꯗꯧꯗꯣꯏꯅꯣ ꯃꯩꯒ ꯂꯣꯏ ꯃꯨꯠꯊꯠꯂꯛꯑꯦ ꯃꯩꯒ ꯂꯣꯏ ꯃꯝꯃꯦꯗ ꯖꯤꯝ ꯗꯥꯏꯠ ꯁ꯭ꯄꯣꯔꯠ ꯇꯥꯏꯀꯨꯟꯗꯣ ꯏꯃꯥꯏꯄꯦꯝꯃ ꯑꯇꯣꯝꯕꯗꯨꯔꯣ ꯑꯍꯟꯗꯨꯔꯣ ꯑꯅꯤꯃꯛꯂ ꯀꯩꯅꯣ ꯇꯧꯔꯤꯗꯣ ꯌꯥꯝꯅ ꯋꯥꯏ ꯁꯤꯁꯇꯔ ꯑꯗꯨꯅꯦꯕ ꯑꯗꯨ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯂꯩꯔꯝꯃꯗꯤ ꯈꯤꯇꯪ ꯑꯣꯏꯁꯨ ꯃꯇꯦꯡ ꯑꯣꯏꯒꯗꯕꯗꯣ ꯄꯥꯈꯪ ꯐꯥꯖꯤꯜꯂꯗꯤ ꯄꯥꯈꯪꯗꯨꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯕ ꯑꯗꯨꯏꯁꯨ ꯋꯥꯔꯤꯃꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯑꯗꯨꯒ ꯈꯤꯇꯪ ꯁꯣꯏꯔꯁꯨ ꯑꯃꯨꯛ ꯂꯥꯎꯔꯛꯄꯅꯦꯕ ꯑꯍꯟ ꯑꯦꯝ ꯕꯤ ꯑꯦ ꯇꯝꯃꯤ ꯑꯣ ꯆꯀ꯭ꯔꯤꯒꯤ ꯀꯩꯅꯣ ꯇꯧꯍꯜꯂꯣ ꯑꯗꯨꯒ ꯃꯧ ꯊꯤꯕꯤꯅꯕ ꯇꯧꯅꯕ ꯑꯍꯟꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯈꯔꯁꯨ ꯑꯗꯨꯝ ꯉꯟꯅ ꯉꯟꯅ ꯊꯤꯅꯔꯕꯅꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯎꯠꯂꯣꯀꯣ ꯌꯦꯡꯒꯦ ꯌꯦꯡꯒꯦ ꯑꯩ ꯅꯍꯥꯟꯁꯨ ꯎꯠꯂꯤꯗꯨꯗꯤ ꯍꯅꯨꯕꯤꯅꯤꯗ ꯑꯩꯈꯣꯏꯗꯤ ꯍꯅꯨꯕꯤꯁꯦ ꯎꯠꯇꯅ ꯀꯩꯗꯧꯗꯣꯏꯅꯣ ꯑꯣ ꯑꯣꯐꯤꯁ ꯈꯔ ꯂꯥꯞꯄꯤ ꯅꯨꯄꯥꯒꯤ ꯑꯗꯨꯅꯤꯅꯦ ꯑꯣꯐꯤꯁ ꯂꯥꯞꯄꯗꯤ ꯑꯇꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯃꯥꯒꯤ ꯉꯟꯅ ꯆꯠꯄꯗꯒꯤ ꯄꯤꯖꯕ ꯄꯤꯊꯛꯄ ꯇꯤꯐꯤꯟꯒꯁꯨ ꯍꯥꯞꯄ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯩꯅꯦ ꯅꯨꯄꯥ ꯉꯥꯛꯇ ꯑꯍꯨꯝꯗꯨꯒꯤ ꯁꯦꯕꯥꯅꯦꯕ ꯇꯧꯔꯤꯁꯦ ꯆꯨꯝꯅꯒꯤ ꯊꯕꯛ ꯅꯠꯇꯦ ꯃꯤꯅ ꯇꯥꯕꯗꯗꯤ ꯌꯥꯝꯅ ꯋꯥꯏ ꯁꯪꯕꯩ ꯇꯥꯏꯞꯇ ꯑꯣ ꯅꯨꯄꯥ ꯉꯥꯛꯇ ꯑꯅꯤꯅꯤꯅꯦ ꯀ ꯍꯥꯏꯅ ꯋꯥꯏ ꯁꯪꯈ꯭ꯔꯦꯗ ꯀꯥꯏ ꯈꯜꯂꯝꯒꯅꯦꯕ ꯑꯄꯤꯛꯄ ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯦ ꯆꯥꯎꯔꯦ ꯀꯥꯏꯅ ꯆꯥꯎꯕꯒꯤꯁꯨ ꯆꯥꯎꯔꯕ ꯑꯆꯧꯕꯗꯨꯒꯤ ꯁꯦꯕꯥ ꯑꯃꯅꯤ ꯈꯪꯉꯦꯕ ꯑꯩ ꯚꯤꯗꯤꯑꯣꯒ ꯑꯝꯇ ꯁꯦꯝ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯀꯩꯗꯧꯉꯩ ꯇꯧꯁꯤꯒꯦ ꯑꯩꯕꯨ ꯃꯅꯤꯄꯨꯔ ꯆꯠꯂꯨꯕ ꯋꯥꯕꯅ ꯏꯁꯥꯁꯦ ꯂꯣꯏꯔꯦ ꯑꯩ ꯍꯥꯏꯖꯤꯟꯁꯨ ꯑꯣꯐꯤꯁꯇꯤ ꯀꯜꯂꯦ ꯗ꯭ꯌꯨꯇꯤ ꯀꯟꯕ ꯍꯥꯏꯁꯦ ꯉꯟꯅꯁꯨ ꯍꯜꯂꯛꯄ ꯌꯥꯔꯝꯃꯣꯏ ꯀꯣꯟ ꯁꯝꯅ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯀꯨꯀꯤ ꯀꯨꯀꯤꯒ ꯂꯣꯏ ꯇꯨꯝꯃꯝꯃꯅꯤꯗ ꯃꯣꯏꯁꯨ ꯆꯪꯕꯨ ꯆꯪꯉꯗꯤ ꯐꯔꯛ ꯈꯔ ꯊꯤꯅ ꯆꯩꯍꯧꯒꯦ ꯇꯧꯕ ꯅꯉꯣꯟꯅ ꯀꯅꯥꯅ ꯍꯅꯨꯕꯤꯅꯤ ꯍꯥꯏꯔꯤꯅꯣ ꯑꯩ ꯍꯅꯨꯕꯤ ꯑꯣꯏꯗꯨꯗꯤ ꯑꯣꯏꯗ꯭ꯔꯣ
ꯃꯣꯏꯅ ꯍꯥꯟꯅ ꯇꯧꯕꯗꯤ ꯐꯖꯩꯌꯦ ꯑꯦꯜ ꯕꯤ ꯊꯥꯔꯁꯨ ꯐꯖꯩ ꯚꯤꯗꯤꯑꯣ ꯅꯝꯕꯁꯨ ꯐꯖꯩ ꯑꯩꯈꯣꯏꯅ ꯇꯧꯕꯗꯤ ꯃꯑꯣꯡ ꯑꯝꯇ ꯇꯥꯗ꯭ꯔꯦꯗ ꯑꯣꯟ ꯑꯣꯟ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯍꯟꯗꯛ ꯃꯅꯤꯄꯨꯔ ꯆꯠꯂꯨꯕꯒꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯛꯄꯒꯤ ꯀꯔꯤ ꯐꯥꯎꯔꯛꯄ ꯑꯁꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯁꯤꯔꯥ ꯑꯗꯨꯅ ꯑꯁꯦꯡꯕ ꯃꯔꯨꯞ ꯍꯥꯏꯕꯁꯤ ꯀꯔꯝꯅ ꯈꯪꯒꯗꯒꯦ ꯍꯥꯏꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯩꯅ ꯁꯦꯝꯒꯦ ꯇꯧꯒꯦꯅ ꯇꯧꯕꯁꯤ ꯀꯔꯝꯕꯅ ꯁꯦꯝꯁꯦ ꯈꯜꯂ ꯂꯩ ꯃꯣꯏꯗꯤ ꯍꯨꯔꯥꯟꯕꯅꯤꯅ ꯇꯨꯝꯈꯤꯔꯣꯏ ꯑꯗꯨꯅꯤ ꯉꯟꯇꯥ ꯇꯨꯝꯃꯒ ꯑꯍꯤꯡꯗ ꯍꯧꯒꯠꯂꯒ ꯁꯪ ꯂꯩꯗꯣꯏꯔꯥ ꯈꯪꯗꯦ ꯐꯔꯅꯤ ꯅꯍꯥꯟ ꯂꯥꯡꯒꯣꯜꯗ ꯃꯣꯏꯒꯤ ꯌꯨꯝ ꯑꯐ ꯑꯐꯕ ꯕꯤꯜꯗꯤꯡꯒꯁꯦ ꯃꯅꯨꯡꯗ ꯆꯥꯛ ꯂꯩꯍꯧꯔꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦꯀꯣ ꯁꯝ ꯑꯗꯩꯗꯤ ꯕꯤꯃꯣꯜꯗꯤ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯁꯅꯥꯃꯍꯤꯅ ꯅꯝꯃꯣ ꯌꯥꯔꯤꯉꯣꯟꯒꯤꯗꯣ ꯁꯅꯥꯃꯍꯤꯅ ꯅꯝꯃꯣ ꯌꯥꯔꯤꯉꯣꯟꯒꯤꯗꯣ ꯇꯜꯂꯦꯗ ꯅꯪꯅ ꯁꯅꯥ ꯍꯥꯏꯅ ꯑꯗꯨꯝ ꯂꯩꯔꯦꯗ ꯐꯣꯟ ꯅꯝꯕꯔ ꯂꯩꯕ꯭ꯔꯣ ꯚꯤꯗꯤꯑꯣꯔꯣ ꯑꯩꯗꯤ ꯑꯗꯨꯝ ꯕ꯭ꯂꯣꯛ ꯁ꯭ꯂꯣꯛ ꯇꯧꯕ ꯀꯌꯥ ꯍꯩꯇꯦꯗ ꯑꯗꯨ ꯇꯧꯔꯒ ꯑꯗꯨ ꯇꯧꯕꯗꯨ ꯑꯩꯒꯤꯗꯤ ꯁꯤꯝꯄꯜ ꯀꯔꯤ ꯎ ꯄꯥꯝꯕꯤꯗꯒꯤ ꯍꯩ ꯍꯦꯛꯄ ꯑꯗꯨꯗꯩꯗꯤ ꯀꯔꯤꯅꯤ ꯑꯗꯨꯒꯨꯝꯕ ꯌꯥꯎꯍꯜꯂꯣ ꯍꯥꯏꯔꯣ ꯑꯗꯨꯗꯤ ꯂꯩꯁꯥꯕꯤꯅ ꯇꯧꯕ ꯄꯛꯆꯕ ꯋꯥꯅꯤꯗ ꯃꯧ ꯍꯅꯨꯕꯤ ꯑꯩꯈꯣꯏꯅ ꯇꯧꯔꯒ ꯄꯛꯆꯔꯔꯣꯏ ꯑꯣꯟꯗꯅꯤ ꯑꯗꯨꯝ ꯇꯥꯎ ꯕꯤꯃꯣꯜꯅꯤꯅ ꯉꯥꯡꯉꯤꯁꯦ ꯁꯨꯝ ꯇꯥꯎ MR ꯂꯩꯇꯤꯌꯦ ꯅꯝꯕꯔ ꯄꯥꯝꯕ꯭ꯔꯣ 78800339 ꯈꯪꯍꯧꯕ꯭ꯔꯥ ꯀꯔꯤ ꯍꯣꯏ ꯑꯗꯨꯝ ꯇꯥꯎ ꯕꯤꯃꯣꯜꯅ ꯀꯔꯤ ꯏꯔꯩꯕ ꯀꯣꯟꯁꯝꯁꯨ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔ ꯍꯅꯨꯕꯤꯒꯤ ꯅꯝꯕꯔ ꯂꯧ ꯀꯧꯗꯣꯏꯅꯣ ꯂꯩꯁꯥꯕꯤꯒꯤ ꯅꯝꯕꯔ ꯂꯧꯅꯕ ꯑꯗꯨꯗꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯋꯥꯔꯦ ꯃꯃꯥ ꯂꯥꯏꯔꯤꯛ ꯄꯥꯃꯟꯗꯅ ꯃꯃꯥ ꯑꯗꯨꯝ ꯀꯧꯒꯦ ꯂꯥꯏꯔꯤꯛ ꯄꯥꯃꯟꯗꯅ ꯋꯥꯔꯦ ꯖꯦꯂꯤꯌꯁ ꯀꯣꯟꯁꯦ ꯅꯨꯡꯁꯥꯕ ꯀꯣꯟꯁ ꯍꯥꯏꯁꯦ ꯀꯣꯟꯁꯦ ꯈꯪꯗꯦ
ꯃꯃꯥ ꯑꯗꯨꯝ ꯀꯧꯒꯦ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯀꯧ ꯑꯩꯒꯤ ꯆꯍꯤ 90 ꯁꯨꯔꯦ ꯈꯪꯕ꯭ꯔꯥ ꯃꯥꯁꯨ ꯍꯣꯏ ꯍꯣꯏ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯍꯥꯏꯕ ꯅ 15 ꯁꯨꯔꯒ ꯀꯣꯜꯀꯇꯥ ꯂꯩꯔꯥ ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯤ ꯐꯥꯎ 18 ꯁꯨꯔꯦ ꯃꯆꯟ ꯈꯪꯍꯧꯗꯦ ꯈꯪꯍꯧꯗꯕꯅ ꯐꯔꯕꯅꯤ ꯕꯤꯃꯣꯜꯒꯤ ꯆꯍꯤ 40 ꯃꯨꯛ ꯁꯨꯔꯦꯗꯥꯏꯅꯦ ꯀꯩꯗꯧꯔꯤ ꯍꯥꯏꯅꯣ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯁꯤꯁꯇꯔ ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯒꯦ ꯉꯁꯤ ꯉꯁꯥꯏ ꯌꯦꯔꯨꯝ ꯊꯣꯡꯉꯦ ꯑꯉꯥꯡꯁꯤꯡꯅ ꯀꯩꯅꯣ ꯇꯧꯔꯣꯏ ꯑꯗꯩꯗꯤ ꯏꯂꯤꯁꯥ ꯃꯇꯨꯝ ꯑꯅꯤꯈꯛꯀ ꯃꯨꯛ ꯂꯩꯕꯗꯨ ꯑꯃꯨꯛ ꯈꯤꯇꯪ ꯍꯪꯒꯥꯝ ꯃꯔꯨ ꯍꯥꯞꯄ ꯊꯣꯡꯖꯜꯂꯤꯕ ꯑꯩꯅ ꯑꯗꯩ ꯁꯣꯏꯕꯨꯝ ꯈꯤꯇꯪ ꯄꯨꯔꯛꯏ ꯃꯅꯤꯄꯨꯔꯗꯩ ꯑꯗꯨ ꯈꯔ ꯏꯔꯣꯟꯖꯜꯂꯦ ꯃꯃꯥꯒꯤꯗꯤ ꯀꯔꯤ ꯊꯣꯡꯒꯦ ꯊꯝꯃꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯊꯝꯃꯣ ꯑꯩꯁꯨ ꯑꯗꯨꯝ ꯂꯣꯏꯁꯟꯅ ꯎꯏꯕꯨ ꯎꯏꯒꯦ ꯇꯧꯋꯦ ꯑꯩꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯇꯟꯒ ꯁꯕꯖꯤ ꯑꯦꯛ ꯄꯔꯣꯁ ꯍꯥꯎꯅꯤ ꯌꯥꯝ ꯍꯦꯜꯗꯤ ꯑꯣꯏꯕ ꯄꯣꯠꯁꯛꯅꯤ ꯇꯟ ꯏꯟꯖꯥꯡꯒ ꯆꯥꯕ ꯐꯩ ꯑꯩꯈꯣꯏꯒꯤꯅ ꯑꯉꯥꯡꯉꯣ ꯀꯔꯤꯌꯣ ꯍꯦꯛꯇ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃ ꯅꯥꯏꯗꯦꯗ ꯅꯨꯡꯗꯥꯡ ꯆꯥꯛ ꯆꯥꯗꯦ ꯑꯩꯈꯣꯏ ꯑꯐꯕ ꯋꯥꯔꯤꯅꯤ ꯑꯗꯣ ꯐꯩꯌꯦꯕ ꯐꯖꯅ ꯀꯥꯟꯅꯕ ꯄꯣꯠ ꯑꯃꯅꯤ ꯕꯥꯔꯣꯒꯤ ꯆꯥꯛꯀ ꯂꯦꯝꯍꯧꯗ꯭ꯔꯥ ꯍꯦꯛꯇ ꯂꯦꯝꯕꯅꯤ ꯕꯥꯔꯣꯒꯤ ꯑꯩꯈꯣꯏꯗꯤ ꯍꯦꯛꯇ ꯂꯦꯝꯃꯤ ꯍꯁꯕꯦꯟꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯃꯃꯥ ꯀꯩꯅꯣꯒꯤ ꯑꯦꯝ ꯑꯥꯔ ꯕ꯭ꯂꯣꯛꯀꯤ 50 ꯑꯣ ꯑꯩꯁꯨ ꯇꯧ ꯇꯥꯔꯦ ꯍꯌꯦꯡ ꯑꯗꯨꯃꯥꯏꯅ ꯇꯟ ꯁꯞꯖꯤꯗꯣ ꯑꯩꯗꯤ ꯔꯦꯠ ꯕꯣꯏꯜꯒ ꯇꯧ ꯇꯥꯔꯦ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯗꯤ ꯌꯥꯝ ꯄꯥꯝꯃꯤꯌꯦ ꯑꯩꯅ ꯇꯟꯅ ꯇꯧꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣꯗ ꯕꯥꯔꯣꯏ ꯆꯥꯛ ꯑꯃꯨꯛ ꯈꯔ ꯂꯩꯍꯧꯅꯤ ꯍꯤꯟꯖꯥꯡ ꯑꯃꯨꯛ ꯈꯔ ꯂꯩꯍꯧꯅꯤ ꯑꯗꯩꯗꯤ ꯇꯟꯕꯨ ꯍꯧꯔꯗꯤ ꯃꯣꯏ ꯆꯥꯛꯇꯣ ꯆꯥꯎ ꯌꯥꯔꯔꯣꯏ ꯑꯩꯅ ꯑꯗꯨꯝ ꯆꯥ ꯇꯥꯕ
ꯖꯃꯦꯂꯥ ꯌꯥꯝꯃꯦ ꯑꯩꯁꯨ ꯇꯧ ꯌꯦꯡꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯁꯕꯖꯤ ꯌꯥꯝ ꯂꯩꯗꯅ ꯍꯣꯏ 50 ꯁꯨꯔꯦꯕ ꯑꯩꯈꯣꯏꯗꯤ 50ꯒ ꯍꯦꯜꯂꯦꯗ ꯑꯩꯈꯣꯏ ꯍꯁꯕꯦꯟ ꯈꯔ ꯍꯦꯜꯂꯦ ꯃꯇꯝ ꯆꯠꯈꯤꯕ ꯈꯪꯍꯧꯗꯦ ꯄꯨꯟꯁꯤꯁꯦ Six, 46, 50. ꯇꯨꯝꯃꯣ ꯅꯣꯏ ꯇꯨꯝꯃꯣ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯄ ꯌꯥꯔꯔꯣꯏ ꯇꯨꯝꯃꯣ ꯑꯩ ꯀꯨꯀꯤ ꯑꯃꯇꯪ ꯁꯪꯈꯤꯒꯦ ꯆꯨꯝꯃꯦꯕ ꯍꯛꯆꯥꯡ ꯌꯥꯡꯕꯅꯦꯕ ꯑꯗꯩꯗꯤ ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯋꯥꯡꯒꯟꯕ ꯃꯤꯗꯁꯨ ꯇꯟꯗꯨ ꯀꯥꯟꯅꯩꯑꯕ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯀꯥꯟꯅꯗꯣꯏꯅꯦꯕ ꯑꯗꯨꯇꯕꯨ ꯈꯪꯗꯦꯅꯦ ꯇꯧꯔꯨꯗꯦꯕ ꯇꯧꯔꯅꯤꯕꯣ ꯑꯩꯁꯨ ꯇꯟꯁꯦ ꯑꯩꯅꯅꯦ ꯅꯨꯡꯗꯥꯡꯗ ꯇꯟ ꯆꯥꯎ ꯈꯣꯠꯂꯨ ꯍꯥꯏꯔꯤꯅꯦꯕ ꯑꯗꯨꯒ ꯑꯉꯥꯡ ꯑꯄꯤꯛꯄ ꯑꯃ ꯂꯩꯔꯤꯁꯦ ꯑꯉꯥꯡꯁꯤꯁꯨ ꯉꯥꯏ ꯑꯗꯨꯝ ꯇꯟ ꯆꯥꯕ ꯄꯥꯝꯃꯤ ꯈꯪꯕ꯭ꯔꯥ ꯃꯣꯏꯁꯦ ꯑꯗꯩꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯑꯉꯥꯡꯁꯤꯅ ꯆꯥꯛ ꯆꯥꯍꯧꯗꯕ ꯑꯆꯥꯄꯣꯠ ꯆꯥꯔꯒ ꯍꯦꯛ ꯇꯨꯝꯊꯣꯛꯈꯤꯕ ꯇꯧꯕꯗꯨꯒꯅꯦ ꯑꯗꯨꯅꯤ ꯑꯗꯨꯁꯨ ꯑꯩ ꯅꯨꯡꯗꯥꯡꯁꯦ ꯇꯟ ꯇꯧꯅꯕ ꯑꯩ ꯍꯣꯠꯅꯔꯅꯤ ꯅꯉꯣꯟꯗꯒꯤ ꯏꯟꯁꯄꯤꯔꯦꯁꯟ ꯑꯃ ꯐꯪꯉꯤꯕꯣ ꯑꯩ ꯍꯛꯆꯥꯡ ꯋꯦꯠ ꯍꯦꯟꯒꯠꯄꯒꯁꯦ ꯈꯔ ꯐꯗꯧ ꯃꯥꯜꯂꯦꯕ ꯊꯨꯝꯃꯒꯦ ꯑꯗꯣ ꯃꯃꯥ ꯀꯨꯀꯤ ꯆꯪꯉꯛꯑꯗꯤ ꯈꯔ ꯉꯥꯡꯈꯣꯀꯣ ꯌꯥꯝ ꯅꯨꯡꯁꯤꯗꯦ ꯃꯁꯛꯇꯣ ꯍꯥꯏꯅ ꯇꯨꯝꯗꯅ ꯂꯩꯔꯝꯒꯅꯤ ꯉꯁꯥꯏꯅ ꯂꯩꯔꯝꯃꯔꯣꯏ ꯉꯥꯎꯔꯤ ꯐꯩꯔꯤ ꯑꯃꯗ ꯕꯤꯃꯜꯗꯤ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯕꯤꯃꯜꯁꯨ ꯇꯨꯝꯃꯣ ꯅꯣꯏ ꯇꯨꯝꯃꯣ ꯑꯩꯗꯤ ꯈꯔ ꯉꯟꯅ ꯇꯨꯝꯃꯨꯔꯒ ꯍꯦꯛꯇ 3:30ꯗ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯑꯩꯈꯣꯏ ꯑꯉꯥꯡ ꯄꯤꯛꯂꯤꯉꯩꯗꯒꯤ ꯆꯥꯏ ꯌꯥꯝꯅ ꯆꯥꯏ ꯃꯣꯏꯁꯨꯅꯤꯅ ꯑꯩ ꯏꯆꯥꯁꯤꯡꯁꯨꯅꯦ ꯇꯟ ꯑꯣꯏꯔꯒꯅ ꯍꯦꯟꯅ ꯊꯋꯥꯏꯁꯦ ꯍꯔꯥꯎꯅ ꯆꯥꯔꯤꯕ ꯑꯗꯣ ꯆꯥꯛ ꯑꯣꯏꯔꯒꯅ ꯀꯔꯤ ꯌꯦꯟꯖꯥꯡꯅꯣ ꯆꯤꯛꯀꯟ ꯊꯣꯡꯕ꯭ꯔꯥ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕꯅꯦ ꯑꯐ ꯑꯣꯏꯔꯗꯤ ꯑꯗꯨꯗꯤ ꯆꯥꯛ ꯆꯥꯅꯤꯡꯉꯤ ꯑꯗꯨꯒꯅꯦ ꯏꯔꯣꯜꯂꯤ ꯍꯥꯏꯔꯨꯔꯗꯤ ꯄꯩꯊꯣꯛꯑꯦ ꯑꯗꯩꯗꯤ ꯍꯋꯥꯏ ꯊꯣꯡꯉꯦ ꯍꯥꯏꯔꯁꯨ ꯄꯩꯊꯣꯛꯎꯔꯦ ꯉꯥ ꯊꯣꯡꯉꯦ ꯍꯥꯏꯔꯗꯤ ꯑꯇꯩꯁꯨ ꯁꯥꯎꯅꯤꯡꯉꯦ ꯃꯣꯏ ꯉꯥ ꯊꯣꯡꯕꯁꯦ ꯃꯣꯏ ꯆꯥꯅꯤꯡꯗꯦ ꯑꯦꯛꯗꯝ ꯆꯥꯛ ꯆꯥꯔꯝꯗꯥꯏꯁꯦ ꯃꯍꯥꯜꯂꯥꯅꯤ ꯑꯗꯨꯒ ꯇꯟ ꯑꯃꯒ ꯁꯕꯖꯤ ꯑꯃꯒ ꯇꯧꯔꯗꯤ ꯀꯩꯁꯨꯝ ꯃꯣꯏ ꯅꯤꯡꯉꯥꯏ ꯇꯧꯔꯣꯏꯗꯣꯏꯅꯦꯕ ꯑꯩꯅ ꯁꯨꯝ ꯇꯟꯅ ꯇꯧꯗ꯭ꯔꯤꯕ ꯖꯃꯦꯂꯥ ꯌꯥꯝꯃꯤ ꯇꯟ ꯍꯧꯕꯁꯦ ꯇꯛꯄꯒ ꯑꯗꯩ ꯑꯃ ꯇꯧꯋꯤ ꯇꯟꯁꯤꯁꯨ ꯍꯧꯕ ꯂꯣꯏꯕꯒ ꯆꯥꯃꯤꯟꯅꯕꯗꯣ ꯂꯩꯔꯗꯤ ꯈꯔꯁꯨ ꯅꯨꯡꯉꯥꯏꯒꯗꯕ ꯆꯥꯃꯤꯟꯅꯕ ꯃꯤꯁꯨ ꯁꯨꯔꯣꯏ ꯃꯄꯥꯁꯨ ꯍꯜꯂꯛꯑꯣꯏ ꯇꯧꯅ ꯏꯕꯥꯏꯗꯣ ꯀꯔꯤ ꯊꯕꯛ ꯇꯧꯔꯤ ꯑꯩꯈꯣꯏ ꯀꯩꯝꯇ ꯁꯔꯀꯥꯔꯤ ꯖꯣꯕ ꯇꯧꯗꯦ ꯑꯗꯨꯝ ꯕꯤꯖꯤꯅꯦꯁ ꯍꯥꯏꯇꯥꯔꯦꯀꯣ ꯃꯆꯥ ꯃꯁꯨ ꯑꯃ ꯑꯃ ꯇꯧꯕ ꯍꯥꯏꯇꯥꯔꯦ
ꯑꯩꯁꯨ ꯇꯟ ꯑꯣꯏꯅ ꯍꯧꯔꯅꯤ꯫ ꯑꯩ ꯋꯥꯈꯜꯁꯤꯒ ꯅꯪ ꯑꯃꯨꯛ ꯀꯔꯤ ꯈꯜꯂꯤ ꯈꯪꯕ꯭ꯔꯥ? ꯑꯉꯥꯡ ꯑꯄꯤꯛꯄꯅꯒꯅꯦ ꯇꯟ ꯆꯥꯔ ꯃꯕꯨꯛ ꯊꯜꯂꯝꯒꯗ ꯃꯥꯥꯟꯅꯦ꯫ ꯍꯥꯏꯗꯤ ꯆꯥꯛꯁꯤꯗ ꯆꯥꯈ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯁꯥꯁꯦ ꯌꯥꯝ ꯐꯔꯗ ꯃꯥꯥꯟꯅꯦ ꯀꯥꯏꯅ ꯈꯜꯂꯤꯕꯅꯤ ꯋꯥꯈꯜꯗꯅꯦ꯫ ꯑꯁ ꯆꯥꯛꯇ ꯃꯕꯨꯛ ꯊꯟꯅ ꯆꯥꯖꯈ꯭ꯔꯗꯤꯅ꯫ ꯇꯧꯕꯨꯗꯤ ꯑꯃꯠꯇꯅꯤꯀꯣ ꯇꯟꯗꯨꯁꯨ ꯆꯥꯔ ꯃꯕꯨꯛ ꯊꯜꯂꯤ ꯄꯣꯠꯅꯤ, ꯆꯥꯛꯇꯨꯁꯨ ꯆꯥꯔ ꯃꯕꯨꯛ ꯊꯜꯂꯤ ꯄꯣꯠꯅꯦꯕ꯫ ꯁꯤꯁꯇꯔ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯉꯥ ꯆꯥꯗꯦ ꯑꯗꯨꯗꯤ ꯉꯥ ꯊꯣꯡꯉꯦ ꯍꯥꯏꯗꯤ ꯁꯥꯎꯏ꯫ ꯑꯗꯩꯗꯤ ꯀꯔꯤ ꯉꯥꯗꯅ ꯀꯔꯤ ꯉꯥ ꯄꯥꯝꯃꯤ ꯍꯥꯏꯕꯗ ꯃꯣꯏꯗꯤ ꯔꯧ ꯊꯣꯡꯕ ꯑꯩꯈꯣꯏꯒꯤ ꯔꯧ ꯃꯇꯨꯝ ꯇꯤꯟ ꯀꯅꯥ ꯑꯣꯏꯅ ꯁꯦꯞ ꯂꯩꯇ꯭ꯔꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯃꯨꯛꯀ ꯑꯃꯨꯛ ꯑꯗꯨꯅ ꯑꯁꯂꯤ ꯉꯥꯅꯦꯅ ꯈꯜꯂꯤ꯫ ꯑꯇꯣꯞꯄ ꯉꯥ ꯊꯣꯡꯈ꯭ꯔꯗꯤ ꯂꯣꯏꯔꯦꯍꯦ ꯁꯤꯕꯨ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯍꯥꯏꯅ ꯏꯂꯤꯁꯥ ꯑꯣꯏꯔꯗꯤ ꯑꯇꯩꯁꯨ ꯁꯥꯎꯔꯦ꯫ ꯇꯜꯂꯦ ꯍꯥꯏꯁꯤꯅꯤ ꯃꯤ ꯃꯆꯥꯅꯁꯦ ꯍꯤꯟꯖꯥꯡ ꯊꯣꯡꯉꯁꯨ ꯒꯤꯠ ꯅꯝꯅ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗꯤ ꯆꯥꯕ ꯍꯩ ꯑꯩꯈꯣꯏ ꯈꯛꯇꯅꯤ꯫ ꯇꯜꯂꯦ ꯆꯥꯕꯁꯤꯗꯒꯤ ꯗꯣꯔꯕꯥꯔ꯫ ꯑꯩꯁꯨ ꯒꯨꯋꯥꯍꯥꯇꯤꯗ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤ꯫ ꯑꯣ ꯍꯥꯟꯅ ꯀꯥꯏ ꯂꯩꯔꯝꯒꯦ? ꯆꯠꯂꯣ ꯈꯜꯂꯒ ꯂꯩꯔꯝꯃꯦ꯫ ꯑꯣ ꯕꯣꯔꯈꯂꯥ ꯑꯩꯈꯣꯏ ꯁꯤꯒꯤ ꯖꯦꯔꯦꯜꯇꯣꯔꯥꯁꯤꯔꯣ? ꯑꯠꯆꯥ ꯃꯣꯏꯗꯤ ꯑꯁꯥꯃꯤꯁ ꯀꯩꯀꯥ ꯌꯥꯝ ꯉꯥꯡꯗꯥꯏ ꯒꯨꯋꯥꯍꯥꯇꯤꯁꯦ ꯍꯩꯕ꯭ꯔꯥ? ꯑꯔꯕꯦꯟ ꯔꯨꯝꯅꯤ ꯀꯩꯅꯣꯗ ꯖꯦꯔꯦꯜꯇꯣꯔꯥꯗ꯫ ꯈꯔ ꯍꯩ ꯑꯗꯨꯅꯤ ꯑꯗꯨꯝ ꯃꯣꯏꯅ ꯉꯥꯡꯉꯗꯤ ꯈꯪꯉꯝꯕꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤ ꯀꯥꯏꯅ ꯈꯔ ꯑꯂꯨꯕꯁꯤꯡꯗꯣ ꯕꯪꯂꯥꯒ ꯁꯨꯝ ꯈꯔ ꯃꯥꯟꯅꯩꯗ꯫ ꯑꯗꯣ ꯏꯁꯥꯅ ꯍꯥꯏꯗꯣꯛꯀꯦ ꯇꯧꯔꯒ ꯑꯣꯏꯕ ꯌꯥꯗꯦ꯫ ꯑꯁꯥꯃꯤꯁꯁꯤꯃꯇ ꯉꯥꯏꯔꯦ ꯈꯔ ꯂꯨꯔꯤꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯍꯥꯏꯕꯗꯤ ꯆꯠꯅꯕ ꯌꯥꯕ ꯂꯣꯟ ꯍꯥꯏ ꯂꯩꯅ ꯕꯪꯂꯥ ꯍꯤꯟꯗꯤ ꯁꯨꯝ ꯀꯩꯀꯥ ꯑꯇꯩ ꯀꯩꯅꯣꯒꯤ ꯇꯥꯃꯤꯜ ꯇꯦꯂꯨꯒꯨꯗꯨꯕꯨꯗꯤ ꯌꯥꯝ ꯃꯊꯧ ꯇꯥꯗꯦ ꯅꯣꯔꯠ ꯏꯁꯇ ꯍꯤꯡꯕꯒꯤꯗꯃꯛꯇꯅꯦ꯫ ꯑꯁꯥꯃꯤꯁꯁꯤꯃ ꯖꯔ ꯖꯔ ꯉꯥꯡꯕ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ꯫ ꯚꯥꯠ ꯈꯥꯂꯦ ꯍꯥꯏꯅꯕꯗꯨ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁꯇꯗꯤ ꯀꯩ ꯇꯧꯒꯦ? ꯅꯪꯉꯣꯟꯗꯩ ꯈꯔ ꯈꯔ ꯇꯝ ꯇꯥꯔꯦ ꯀꯩꯗꯧꯕ ꯆꯥꯒꯦ ꯍꯥꯏꯁꯦ꯫ 55 ꯃꯤꯅꯠꯅ 60 ꯃꯤꯅꯠ ꯂꯩꯔꯒ ꯑꯗꯨꯝ ꯃꯨꯠꯊꯠꯂꯒꯦꯗ꯫
ꯇꯨꯝꯕꯕꯨ ꯌꯥꯗꯦꯅꯦ 60 ꯂꯣꯏꯔꯅꯤꯗꯅ ꯌꯨꯇꯨꯕ ꯂꯣꯏꯁꯤꯜꯂꯅꯤ ꯐꯦꯁꯕꯨꯛꯇ ꯑꯃꯨꯛ ꯀꯔꯤ ꯈꯔ ꯌꯦꯡꯉꯅꯤ ꯑꯩ ꯍꯦꯜꯃꯦꯠ ꯂꯩꯅ ꯍꯥꯏꯐꯦꯟꯒꯤ ꯃꯌꯥꯝꯕꯒꯤ ꯌꯨꯝꯗ ꯂꯩ ꯀ꯭ꯋꯥꯇꯔꯁꯨ ꯐꯪꯉꯤ ꯅꯪ ꯍꯌꯦꯡ ꯑꯌꯨꯛꯇ ꯕ꯭ꯔꯦꯛꯐꯥꯁꯇ ꯀꯩꯗꯧꯗꯣꯏꯅꯣ ꯑꯝꯇ ꯍꯥꯏꯔꯝꯃꯨꯁꯦꯅꯦ ꯃꯃꯥ ꯀꯧꯗꯣꯏꯅꯦ ꯆꯅꯥꯒ ꯕꯟꯙꯥꯀꯣꯕꯤ ꯉꯧꯒꯅꯤ ꯌꯦꯔꯨꯝ ꯑꯃꯃꯝ ꯕꯣꯏꯜ ꯇꯧꯒꯅꯤ ꯑꯩꯗꯤ ꯍꯟꯗꯛ ꯇꯟꯗꯅ ꯃꯅꯤꯄꯨꯔꯗ ꯍꯜꯂꯛꯄꯗ ꯕꯟꯙꯥꯀꯣꯕꯤꯁꯨ ꯂꯩꯔꯝꯗꯦ ꯏꯟꯖꯥꯡ ꯅꯥꯄꯤ ꯀꯩꯀꯥ ꯃꯌꯥꯝ ꯂꯩꯔꯝꯗꯦ ꯎꯏꯔꯨꯔꯦ ꯎꯏꯕꯨ ꯎꯏꯔꯨꯔꯦ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯑꯩꯒ ꯃꯄꯥꯒꯇꯅꯤꯗ ꯆꯥ ꯂꯣꯏꯔꯅꯤ ꯕ꯭ꯔꯦꯗꯂ ꯀꯩꯅꯣꯝ ꯆꯥꯔꯅꯤ ꯅꯠꯇ꯭ꯔꯒꯅ ꯄꯣꯞ ꯄꯦꯇꯤꯁ ꯑꯃ ꯆꯥꯔꯅꯤꯅ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯦ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯆꯠꯀꯗꯕ ꯑꯣꯏꯔꯁꯨ ꯀꯩꯒꯨꯝꯕ ꯃꯇꯝꯗꯁꯨ ꯇꯟ ꯍꯧꯕ ꯌꯥꯎꯏ ꯁꯪꯒꯣꯝ ꯎꯐꯣꯟꯕ ꯑꯣꯏꯇꯥꯔꯒ ꯕ꯭ꯔꯦꯗꯀ ꯆꯥꯕ ꯌꯥꯎꯏ ꯅꯠꯇ꯭ꯔꯒꯅ ꯑꯦꯛ ꯆꯥꯎꯃꯤꯟ ꯇꯥꯎꯃꯤꯟ ꯀꯩꯅꯣꯝ ꯊꯣꯡꯉꯒꯅꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯁꯜꯂꯦꯕ ꯅꯠꯇ꯭ꯔꯒꯅ ꯃꯦꯒꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯈꯦꯆꯤ ꯑꯄꯦꯠꯄ ꯀꯩꯅꯣꯒꯤ ꯊꯣꯡꯕꯤꯔꯦ ꯃꯑꯣꯡꯁꯦ ꯃꯥꯟꯅꯗꯦꯕ ꯑꯉꯥꯡꯁꯤꯡꯁꯦ ꯑꯃꯅ ꯑꯃ ꯆꯥꯕ ꯊꯛꯄ ꯀꯩꯅꯣ ꯆꯥꯎꯕꯗꯣ ꯃꯥꯟꯅꯅ ꯀꯩꯅꯣ ꯑꯣꯏꯔꯗꯤ ꯐꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯕ꯭ꯔꯦꯛꯐꯥꯁ ꯂꯣꯏꯁꯜꯂꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔ ꯉꯥꯏꯍꯥꯛ ꯂꯩꯔ ꯕꯥꯔꯣꯏ ꯆꯥꯛ ꯑꯗꯨꯝ ꯊꯣꯡꯉꯦ ꯉꯟꯇꯥꯅ ꯇꯨꯏꯁꯟ ꯆꯠꯈꯤꯕꯁꯨ ꯌꯥꯎꯏ ꯄꯨꯡ 3:30ꯗꯒꯤ
ꯍꯣꯔꯦꯟ 10:30ꯗ ꯍꯜꯂꯛꯏ꯫ ꯑꯗꯨꯒ ꯄꯔꯤꯈꯥ ꯂꯩꯅꯒ ꯄꯔꯤꯈꯥꯒ ꯂꯩꯔꯗꯤ ꯏꯆꯥꯅꯨꯄꯤ ꯑꯍꯟꯒꯤ ꯃꯣꯏ 12ꯗ ꯄꯔꯤꯈꯥ ꯑꯣꯏꯕꯁꯨ ꯌꯥꯎꯏ 13ꯗ ꯑꯣꯏꯕꯁꯨ ꯌꯥꯎꯏ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯨꯝ ꯆꯥꯛ ꯈꯔ ꯉꯟꯅ ꯁꯨꯝ ꯆꯥꯊꯛ ꯂꯣꯏꯕꯒ ꯁꯪꯒ ꯆꯥꯛ ꯊꯥꯡꯒꯠꯂꯒ ꯆꯥꯛ ꯑꯣꯏꯅ ꯄꯤꯖꯔꯒ ꯊꯥꯏ꯫ ꯑꯁ एक घंटा फारेने मम्मा लोꯏꯁꯤꯜꯂꯁꯤꯀꯣ लोꯏꯁꯤꯜꯂꯁꯤ ꯑꯩꯗꯤ ꯎꯏꯕꯨ ꯎꯏꯔꯨꯔꯦ ꯉꯥꯛꯇꯪ लोꯏꯁꯤꯜꯂꯁꯤ ꯕꯥꯏ ꯍꯥꯏꯔꯣ ꯕꯥꯏ ꯕꯥꯏ ꯍꯣꯏ ꯍꯣꯏ ꯑꯩꯁꯨ ꯇꯧꯔꯒꯦ ꯑꯣꯐ ꯇꯧꯔꯅꯤ ꯊꯦꯡꯛ ꯌꯨ ꯀꯨꯏꯅ ꯌꯥꯎꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯗꯤ ꯅꯨꯡꯁꯤꯅ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯌꯥꯎꯕꯤꯔꯝꯕꯁꯨ ꯅꯣꯏꯒꯤ ꯕꯦꯁꯅꯤ ꯊꯦꯡꯛ ꯌꯨ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯅꯤ ꯃꯨꯠꯊꯠꯂꯒꯦꯀꯣ ꯕꯥꯏ